mayam punamakta horamjari asigi wari siti ai isagi wari makha lithajarake ko niti parikha thagibagi lithajarake kam tabiu ko ara hokaya so ngapiu ko niti parikha da first division tar haidana mabu mayamna haraudana maye pandana ko lagu ge makhani ko to lirakatese college karaba matamda angang mayam mana paibe tambi be do bara machet amam tharaga angang pung tha se tambi adegi ma se isagi magi kanu oina baina bara nula gari bara kai ka oina baina mana angang mayana tesan tawjara ka mana tawini ko adegi MLA da imaisa chalaga hajarura MLA birenda atada hajaruraga ahamba chappa matamdadi noi kalabki soisang lo kholo na haire adagi kalo admai haibadagi amuk su challe suman tawdana oja akasaya kano amu suman tawdana angang moye station tawje ai hoje phalambul thaningai khoningai leitre khotre haidana hairure anirak sure adadadi mana hare namajing mita lao han devin selama lagu lao haidana mana pibire adwana pibiraktana angang mayam se station tawre angam mayam se tuition tawbadagi mamagi matengju pangnaba honai magi tuition angam mayam tawnabju honare college ju kanaba honare machi adugi mutik ware mayam je nangna bachen nangna honaba adumaya tawdana mana college karappa matamsida jage gari brado laitabani na nang ke sin kanna tawi adu degi di almain tawdana tawre adegi de ma je college ki kaino je ma si tawu khudimang da oina parikha je tawu khudimang da ma je moko ta thange ai angam se ori ngai degi thanga ba moko ta thange admai tawdana ma se kanu khudingmakta mana tawjarbu khudingmaksi adum makokta thangdana lae admai tawdana ma se tawdana college gi sida ma se mingchandana ma se hona jabaga kaidu jabaga tawjadana ma se college ka jare degi college kana NCC amu mana parikha yawjarure adu hara yawbire ma NCC gi amu yawre adudagi ma je akoi ero kanogi thaba amu European gi thawbu kari haidino adu khanbada amu yawre ma je adayane matamda ma chaitran pandangari advain tawdana yana maji miramda chatkrabadi nang sappa ima kana yengdana lehogani nang leitradi haidana ina nungdang ngam ba sappa ga tawdadi maji kanada baga da haide nang ahlam namampa yaraga nang tawbra natraga na sana thandagi wana tawjabra hai adi imai pana dia di ai isana tamni dana tawbuni hai ai mai tawdana ma se harapara di number hoy ma yara kan nang tawu ko hai bana salam ko maga ma se thaduri adegi di kamai tawroge bu college se ka matamda parikha se mana tawjare parikha taw ko matamsida mapa sina kamai tawi
ꯍꯥꯏꯔꯤꯕ ꯌꯨꯠꯁꯤ ꯉꯥꯎꯈꯤꯕꯅ ꯃꯥꯅ ꯑꯃꯨꯛꯇꯕ ꯏꯃꯨꯡꯁꯤꯗ ꯀꯧꯈꯥꯏꯕꯒ ꯊꯣꯡꯒꯥꯏꯕꯒ ꯋꯥꯈꯥꯏꯕꯒ ꯏꯃꯨꯡꯁꯤꯗ ꯑꯣꯠꯇꯅ ꯅꯩꯗꯅ ꯃꯥꯁꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯉꯥꯡꯁꯦ ꯃꯥꯁꯦ ꯄꯔꯤꯈꯥ ꯃꯅꯨꯡꯅꯤ ꯑꯄꯥ ꯅꯪꯕꯨ ꯄꯔꯤꯈꯥ ꯑꯉꯥꯡꯁꯦ ꯄꯔꯤꯈꯥ ꯇꯧꯔꯤꯕꯅꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅꯒꯤ ꯑꯉꯥꯡꯁꯦ ꯀꯩꯅꯣ ꯇꯧꯕ ꯇꯥꯔꯦ ꯄꯔꯤꯈꯥꯁꯦ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯈꯪꯗꯗꯅ ꯉꯥꯎꯔꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯉꯥꯡꯉꯤ ꯍꯥꯏꯔꯨꯔꯒ ꯑꯃꯨꯛ ꯍꯦꯟꯖꯜꯂꯛꯏ ꯂꯥꯎꯁꯜꯂꯛꯏ ꯈꯣꯠꯆꯜꯂꯛꯏ ꯑꯃꯨꯛꯇꯩꯕ ꯏꯃꯨꯡꯁꯤꯗ ꯅꯟꯗꯕꯟꯗ ꯁꯥꯔꯦ ꯑꯍꯤꯡꯁꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯑꯉꯥꯡꯁꯤꯅ ꯑꯋꯥꯡ ꯊꯪꯗ ꯑꯩꯈꯣꯏ ꯁꯪꯒꯣꯏꯗ ꯗꯣꯂꯥꯟ ꯃꯇꯦꯛ ꯑꯃ ꯁꯥꯏ ꯑꯩ ꯑꯁꯤꯗ ꯆꯠꯂꯒ ꯑꯩ ꯂꯥꯏꯔꯤꯛ ꯉꯥꯛꯇꯪ ꯄꯥꯔꯨꯒꯦꯅ ꯃꯣꯏꯒꯤ ꯗꯣꯂꯥꯟꯁꯦ ꯁꯤꯗꯩꯁꯤꯗ ꯀꯥꯔꯒ ꯃꯥ ꯂꯥꯏꯔꯤꯛꯁꯦ ꯄꯥꯏ ꯑꯗꯩ ꯂꯥꯏꯔꯤꯛꯁꯦ ꯄꯥꯕ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯁꯤꯗ माजे कमायना तौगे हाबदा तुम याद्रेने को इमंग से ओन बात लाओ खोंब कनागे अंगतेब कठुकायब के अंखायब अंगते यामेन ताद्रे इमंग मथक मखा गोल कनाम त तुम याद्रे बंग चूरे कोक चाइरे ओइनो अंगाम परिखादसु तगों खंगरे मपादना हिंग तुमदना लाओ खोंब तौदना तौबो मतमजिदा मागी परिखाचे करमायना तौगेदा परिखाचे हयेंगनी ngasi haibado ma kauthokhre kok tu brain tu chahin gara mena hingnom so kauthobani na nonga lakpa matamda ma che chatleba parikha ni ko parikha to chalin ko adegi magi waja duna ha kaino ne nangi parikha di ngarang na parikha to loi khraga ngasi to lai ba kari no na haire adei angang achi het मामिते मापी से चलो तारगा मासे अयुमदा मोना चंगरोय आई पुंसी से आई मांग खगे आई युम चिता मोना खोंगन ताररोय ना खोंना मखोंग चिता मा कप्तना लैरे युमदा हल्लरोय हदना अतये मामा ना बसिना थेमजले मिठा हुई चाबनते नोंमै फजना ग तौरगा लोयरे नंग तौगनु हाय तौदे मामा थेंदना नौदना पुछले हारगा माना इमुंगसिदा पुछले हारगा करमाइन तौगे हारबदा माचे ओइजो हाइद्रे माइजो हाइद्रे फमदुदा काखलगा माजे तुमदना लैग्रे अदई चाक चाव हाइरे हब्दुई चाव याद्रे अमा तौई याद्रे माजे दम फमसिदा माजे हेत्ता कोई खुमदे ngangi खुमदे दम फमद कुंदना लैग्रे अदे ऐना इसाजिबु कैदौरब जानो ने माना तौरिजिबु चा इसिंग चावै जादे थवै जादे कमाइन तौरै जानो ने ना ऐना सम तौइ माजे कैता चावो थवै याद्रे मसाजे अनाब मादो पुरा ओइरे अनाब मादो माजे पुरा ओइदना माजे मागे मतौसि येंबा ngamaktare ऐसे कमाइन तौने इसाजिबु हाइदना चा इसिंग चावै यादे माजे कमाइन तौदना तौरि जानो ना ऐसे दाइसे मिता इपी तागिबा खंगद्रे अदुमाइन तौदना मासे यामना थमोइसे साक्तना मासे हेता नाग्रे मासे नाग्रे अदे नागिबदेगे मासे मामा आइसिना डॉक्टर दा पुरोगा मासे लाये गुली चाइ काना दे अमा चाइ काना दे मागे इसा वखल लैना नागिबनिना अदेगी नोमाइना कथिन कारोगा हल्लपदा इबुंगो नोगी कॉलेज गे दो परीक्षा है एन या तहवे नंगिदी कमाइना तौरके हना करीबदा ई बाउ तादिने हाय माजे खुमदे मा फंगदा फिर खुम चलले अदेगी नोमदि कमाइ तो जानो खंगदे मा से नारे हायदना तौबदेगी दि मागी सिंजमेदा मागी मामसिना कौरी अइगा लामिनो कौरगांद मोय अदुगी वारीदा इसुगं खंगोतेको आदा माय मामजेना कौरगा नोय मामना लाओ हाय चौसे ने पानी चले हारगा मोय मामसेदा वारी साय आई सुमान तौदना मामदा एबा आदना सुमान तौदे फोटपदे आई कोकसे चाइदना आई परीक्षादो खंगोददना याउदबने आई सुमान तौदना युमदा हल्लारोय एसे सिरगे नारगेना खनबदे
ꯑꯩ ꯏꯃꯥꯟꯅꯕꯗꯨꯅ ꯊꯦꯡꯅꯅꯧꯗꯅ ꯑꯩꯁꯦ ꯄꯨꯁꯟꯕꯤꯔꯝꯕꯅꯤ ꯑꯗꯨꯗ ꯑꯩꯒꯤ ꯄꯔꯤꯈꯥꯁꯦ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯏꯁꯥꯁꯦ ꯋꯥꯈꯜꯅ ꯑꯩꯁꯦ ꯅꯥꯕꯅꯤ ꯍꯥꯏꯔꯦꯕ ꯃꯥꯁꯦ ꯋꯥꯈꯜꯅ ꯑꯩ ꯅꯥꯕꯅꯤ ꯑꯩ ꯋꯥꯈꯜꯗꯒꯤ ꯑꯩ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯀꯝꯇ ꯈꯪꯗ꯭ꯔꯦ ꯏꯟꯊꯣꯛꯄꯅꯤꯗ ꯀꯣꯟꯅ ꯍꯥꯏꯗꯅ ꯑꯗꯩ ꯃꯄꯥꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯄꯥꯁꯤꯅ ꯃꯆꯥ ꯃꯁꯨꯒꯤꯅꯦꯅ ꯊꯑꯣꯏꯅ ꯆꯦꯛꯁꯟꯅ ꯈꯟꯗꯕꯗꯒꯤ ꯑꯉꯥꯡꯁꯦ ꯁꯣꯏꯕꯅꯦꯕ ꯑꯗꯩ ꯃꯥꯁꯦ ꯀꯞꯄꯦꯒ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯃꯥꯃꯁꯤꯗ ꯋꯥꯔꯤ ꯁꯥꯔꯦ ꯑꯗꯩ ꯃꯥꯏ ꯃꯥꯃꯁꯤꯅ ꯍꯥꯏꯔꯦ ꯅꯪ ꯅꯣꯡꯃꯩ ꯑꯣꯜꯂꯛꯄꯗ ꯐꯖꯅ ꯇꯧꯔꯣ ꯀꯨꯝꯁꯤ ꯁꯣꯏꯈ꯭ꯔꯁꯨ ꯀꯩꯗꯧꯕꯒꯤ ꯅꯪ ꯑꯗꯨꯌꯥꯝꯅ ꯃꯊꯥ ꯁꯥꯔꯤꯅꯣ ꯀꯔꯤ ꯑꯗꯨꯌꯥꯝ ꯋꯥꯈꯜ ꯈꯜꯂꯤꯅꯣ ꯍꯥꯏꯔꯦ ꯑꯗꯨ ꯍꯥꯏꯔꯕꯁꯨ ꯃꯔꯛꯁꯤꯗ ꯆꯠꯇ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯈꯔꯕꯗ ꯍꯥꯞꯄꯛꯑꯦ ꯃꯥꯏ ꯂꯥꯏꯅꯥꯁꯦ ꯐꯠꯇꯔꯦ ꯄꯩꯁꯥꯁꯦ ꯐꯅꯌꯥꯝ ꯇꯤꯡꯉꯦ ꯑꯃꯗ ꯌꯦꯡꯉꯤ ꯐꯠꯇꯦ ꯑꯃꯗ ꯌꯦꯡꯉꯤ ꯐꯠꯇꯦ ꯇꯧꯗꯅ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯈꯔꯕ ꯑꯃ ꯄꯥꯔꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯂꯥꯏꯅꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯕ ꯂꯥꯏꯅꯥꯁꯦ ꯗꯥꯛꯇꯔ ꯂꯤꯂꯤꯟ ꯍꯥꯏꯔꯤꯕꯁꯤꯗ ꯂꯥꯏꯌꯦꯡꯉꯕꯗꯤ ꯂꯣꯏꯅ ꯐꯩ ꯁꯤꯒꯤ ꯂꯥꯏꯅꯥꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯂꯥꯏꯅꯥꯁꯦ ꯐꯕꯝ ꯈꯪꯗꯦ ꯍꯥꯏꯔꯛꯏ ꯃꯥꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯈꯔꯕꯗ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯆꯠꯂꯨꯁꯤꯔꯥ ꯍꯥꯏ ꯍꯣꯏ ꯆꯠꯂꯨꯁꯤ ꯏꯃꯥ ꯏꯆꯥꯁꯦ ꯍꯧꯅꯔꯒ ꯆꯠꯂꯦꯕ ꯍꯧꯅꯔꯒ ꯆꯠꯄ ꯃꯇꯝꯗꯨꯗ ꯗꯥꯛꯇꯔ ꯂꯤꯂꯤꯟꯁꯤꯗ ꯌꯦꯡꯉꯦ ꯈꯣꯠꯂꯦ ꯃꯥꯅ ꯍꯥꯏꯔꯦ ꯋꯥꯔꯤ ꯋꯥꯈꯣꯡ ꯁꯥꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯒꯤ ꯃꯥꯅ ꯒꯨꯂꯤꯁꯦ ꯄꯤꯖꯔꯛꯄꯗꯒꯤ ꯃꯥꯁꯦ ꯈꯔ ꯐꯔꯛꯑꯦ ꯑꯅꯥꯕꯁꯦ ꯑꯗꯩ ꯑꯅꯥꯕꯁꯦ ꯐꯔꯛꯑꯒ ꯃꯗꯒꯤ ꯃꯥꯁꯤ ꯌꯨꯝꯗ ꯈꯔ ꯇꯧꯕꯗꯨꯅꯗꯤ ꯑꯣꯏꯕ ꯌꯥꯗꯕꯅꯤꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯁ꯭ꯀꯨꯜꯁꯤꯗ ꯃꯥ ꯑꯣꯖꯥ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯑꯣꯖꯥ ꯑꯣꯏꯕꯤꯔꯨ ꯂꯥꯎ ꯍꯥꯏꯔꯦ ꯑꯣꯖꯥ ꯃꯁꯤꯡ ꯋꯥꯠꯂꯦꯅ ꯃꯥꯁꯦ ꯃꯇꯦꯛ ꯈꯔ ꯑꯣꯖꯥ ꯑꯃꯨꯛ ꯑꯣꯏꯔꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯣꯖꯥ ꯑꯣꯏꯔꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯈꯨꯠꯇ ꯇꯧꯔꯒ ꯃꯤꯠꯇꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯃꯥ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯖꯔꯨꯕꯗ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯑꯃꯨꯛ ꯐꯪꯖꯔꯦ ꯐꯥꯎꯔꯛꯄꯗꯒꯤ ꯊꯥ ꯑꯃꯒꯤ 15,000 ꯐꯪꯉꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯇꯧꯔꯨ ꯈꯨꯗꯤꯡꯃꯛꯇꯗꯤ ꯂꯣꯏꯅ ꯃꯥꯁꯦ ꯉꯝꯃꯤ ꯀꯣꯂꯦꯖꯁꯨ ꯃꯥꯅ ꯇꯧꯕ ꯄꯔꯤꯈꯥ ꯊꯥꯕ ꯈꯨꯗꯤꯡꯃꯛꯇ ꯃꯥꯁꯦ ꯃꯀꯣꯛꯇ ꯊꯪꯗꯅ ꯂꯥꯛꯑꯦ ꯍꯥꯏꯔꯤꯕꯗꯨꯁꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯗꯨꯁꯨ 15,000 ꯊꯥ ꯑꯃꯒꯤ ꯄꯤꯔꯛꯑꯦ ꯑꯗꯒꯤ ꯃꯥꯅ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯑꯣꯏꯖꯔꯨꯕꯒ ꯈꯣꯠꯂꯨꯕꯒ ꯃꯣꯏ ꯇꯧꯗꯅ ꯇꯧꯔꯦ ꯑꯗꯨꯗꯒꯤꯗꯤ मासे एमबीयूदा अमुक मासे कहीं तौर एमबीयूदा ममिंग चले मासे परीक्षा तो बनीना अदुमाय तौदना चलदना मासे वाना मासे चलना अदुमाय तौदना एमबीयूदगी तमपदसु अमु मासे अदुसु अदुम मको अदुम ओय ओइरेदि मको कनोदा फास्ट अम काद्रसु सेकेंड गुम अदुमाय ओइरे अदु एमबीयू अदुमाय तौदना मासे सुमायना यामना वाना माइचाकसे अदुम अइसे सिरगे हाइबगी वाखनदा मा पुदना मासे लैरमगनी अदुगी मागी तौजरुब खुदिमक्ता मंगोल ओइजबा तौबा खुदिमक्ता मा सुम कानारपा अमा चंगुरे अदुम ममाय पाक्चरपा अमा द संजरुरे ममाय पाक्चरपा खुदिमक्सिना मागी अफबा हाइबा अमा मासे ओइरे अदगी अदुमाय तौदना मासे थबक अमा मु इंटरव्यू थाजरे अदुसु अमतनते अनि फाउरे अदुना माजे फरोपदे अमदि कनो तौरगे खरा मामै ताब नुगायगदबा अमदि अमदा तौरगे अमदा हादो खरा अमदा तौरगे
ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯇꯧꯗꯅ ꯃꯥꯅ ꯃꯊ꯭ꯋꯥꯏ ꯆꯥꯛꯂꯛꯄ ꯈꯣꯠꯂꯛꯄ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝꯗ ꯃꯥꯅ ꯉꯥꯎꯈꯤꯕ ꯑꯗꯒꯤ ꯃꯄꯥꯁꯤꯅ ꯇꯧꯈꯤꯕꯗꯨꯗ ꯃꯥꯅ ꯁꯤꯔꯒꯦ ꯍꯥꯏꯗꯅ ꯃꯥꯅ ꯇꯧꯔꯨꯕ ꯃꯇꯝꯗꯨꯗ ꯃꯌꯥꯝ ꯆꯪꯗꯅ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯥꯅ ꯇꯧꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯒꯤ ꯃꯄꯨꯟꯁꯤꯁꯤ ꯋꯥꯅ ꯍꯧꯔꯛꯑꯒ ꯃꯥꯒꯤ ꯀꯣꯛꯁꯤ ꯑꯗꯨꯃꯥꯏꯅ ꯆꯥꯏꯗꯅ ꯃꯥꯒꯤ ꯋꯥꯈꯜꯁꯤ ꯆꯥꯏꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥ ꯑꯣꯏꯕ ꯁꯤꯅ ꯃꯑꯣꯡ ꯇꯥꯗ꯭ꯔꯕꯗꯤ ꯃꯆꯥ ꯃꯁꯨꯕꯨ ꯌꯦꯡꯁꯤꯟꯗ꯭ꯔꯗꯤ ꯃꯆꯥ ꯑꯗꯨ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯥꯗꯤ ꯀꯣꯛꯇꯨ ꯈꯔ ꯂꯩꯕꯅꯤꯅ ꯋꯥꯈꯜꯗꯨ ꯃꯥꯅ ꯃꯇꯝ ꯍꯣꯠꯅꯖꯔꯒꯁꯨ ꯋꯥꯈꯜꯗꯨ ꯃꯥꯅ ꯐꯥꯊꯖꯔꯒ ꯂꯥꯏꯔꯤꯛꯁꯦ ꯃꯥꯅ ꯀꯟꯅ ꯍꯣꯠꯅꯖꯈꯤꯕꯒꯤ ꯃꯥ ꯂꯥꯏꯔꯤꯛꯁꯤ ꯌꯧꯖꯔꯛꯄꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯤ ꯇꯧꯏ ꯇꯧꯕꯗꯒꯤ ꯃꯥꯁꯤ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯅꯨꯄꯤ ꯃꯥꯁꯤ ꯄꯥꯈꯪ ꯀꯣꯏꯕ ꯃꯃꯥꯟꯅꯕꯅ ꯀꯣꯏꯕ ꯆꯠꯄ ꯂꯪꯕ ꯏꯃꯥꯏ ꯃꯇꯦꯡ ꯄꯥꯡꯒꯦꯀꯣꯅ ꯑꯍꯤꯡ ꯅꯣꯡ ꯁꯣꯏꯕꯁꯦ ꯃꯥ ꯏꯃꯥ ꯏꯆꯥ ꯁꯨꯃꯤꯟ ꯆꯠꯃꯤꯟꯅꯗꯅ ꯇꯧꯗꯅ ꯏꯕꯥꯅꯤꯁꯤ ꯍꯣꯠꯅꯃꯤꯟꯅꯕ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯀꯔꯝ ꯇꯧꯏ ꯍꯥꯏꯕꯗꯅ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕ ꯁꯤꯡꯁꯤꯅ ꯅꯪ ꯀꯣꯏꯔꯨꯁꯤꯅꯦ ꯂꯥꯛꯎꯅꯦ ꯆꯠꯂꯨꯁꯤꯅꯦ ꯊꯥꯕꯜ ꯆꯣꯡ ꯆꯧꯁꯤꯅꯦ ꯑꯗꯨ ꯇꯧꯔꯨꯁꯤꯅꯦꯅ ꯃꯉꯣꯟꯗ ꯍꯧꯔꯩ ꯀꯧꯔꯩ ꯃꯥꯅ ꯚꯥꯏꯗꯤ ꯆꯠꯂꯨꯔꯣ ꯅꯣꯏ ꯆꯠꯂꯨꯔꯣ ꯍꯥꯏꯔꯦ ꯀꯩꯒꯤꯅꯣꯗ ꯃꯃꯥꯒꯤ ꯃꯇꯦꯡꯗꯣ ꯄꯥꯡꯅꯤꯡꯕꯗꯒꯤ ꯃꯥ ꯆꯠꯇ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯃꯥ ꯏꯆꯥꯁꯦ ꯋꯥ ꯅꯣꯛꯑꯦ ꯅꯣꯛꯇꯅ ꯁꯨꯃꯤꯟꯅꯗꯅ ꯅꯣꯛꯃꯤꯟꯅꯗꯅ ꯏꯃꯥ ꯏꯆꯥꯁꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦꯅ ꯇꯥꯟꯅꯗꯅ ꯏꯃꯥ ꯏꯆꯥꯁꯦ ꯍꯣꯠꯅꯃꯤꯟꯅꯔꯦ ꯑꯗꯨꯗꯒꯤ ꯏꯆꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯃꯃꯥꯅ ꯃꯌꯥꯝꯗꯒꯤ ꯑꯊꯣꯏꯕ ꯑꯍꯦꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯛꯑꯦ ꯑꯗꯨꯗꯒꯤ ꯏꯁꯥꯒꯤ ꯀꯩꯅꯣ ꯃꯃꯥꯡ ꯊꯥꯗ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈꯥꯒꯤ ꯍꯥꯏꯗꯣꯔꯛꯄꯒꯤ ꯐꯥꯁꯗꯤ ꯑꯗꯨꯝ ꯇꯥꯔꯛꯄꯩꯗꯣ ꯑꯗꯨꯒꯤ ꯃꯇꯝꯒꯤ ꯋꯥ ꯑꯃ ꯑꯁꯤ ꯂꯩ ꯃꯇꯝꯗꯨꯗ ꯑꯣꯖꯥ ꯃꯌꯥꯝꯁꯦ ꯆꯥ ꯒꯤꯂꯥꯁ ꯑꯃꯇ ꯑꯣꯏꯔꯁꯨ ꯄꯤꯊꯛꯏꯗꯅꯀꯣ ꯑꯗꯨꯗ ꯄꯤꯊꯛꯄꯁꯦ ꯑꯗꯨꯗ ꯂꯨꯄꯥ 200 ꯆꯍꯨꯝ ꯆꯥꯝꯃꯉꯥꯗꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯇꯧꯒꯗꯧꯁꯦ ꯃꯤꯗꯤ ꯂꯣꯏ ꯇꯧꯅꯩ ꯍꯥꯏꯌꯦ ꯑꯗꯒꯤ ꯃꯥꯒꯤ ꯁꯤꯟꯖꯃꯩꯒꯤ ꯃꯥꯃꯁꯤꯅ ꯄꯤꯕꯤꯔꯛꯇꯅ ꯂꯨꯄꯥ 500 ꯄꯤꯕꯤꯔꯛꯇꯅ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯈꯔ ꯇꯧꯔꯒ ꯆꯥ ꯅꯨꯡ ꯂꯣꯟꯗꯅ ꯈꯣꯠꯇꯅ ꯑꯣꯖꯥꯒꯤ ꯈꯣꯜꯂꯝꯗꯅ ꯃꯥꯒꯤ ꯈꯔ ꯕꯦꯕꯥꯔꯗꯣ ꯇꯧꯔꯦ ꯃꯥ ꯄꯔꯤꯈꯥꯗꯣ ꯑꯣꯖꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄꯒꯤꯅꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨ ꯃꯄꯥꯗꯤ ꯑꯗꯨ ꯈꯪꯗꯦ ꯃꯥꯅ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯝ ꯆꯥꯏꯔꯒ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯆꯥꯁꯦ ꯋꯥꯅ ꯂꯩꯔꯛꯄꯗꯨꯅ ꯃꯥꯗꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯄꯥꯈꯪ ꯐꯥꯔꯕ ꯃꯌꯥꯝꯅ ꯅꯪꯒꯤ ꯑꯩꯈꯣꯏꯗꯤ ꯏꯁꯨ ꯏꯆꯥ ꯐꯪꯉꯦ ꯅꯪꯗꯤ ꯀꯩꯒꯤꯅꯣ ꯅꯃꯧ ꯊꯤꯗ꯭ꯔꯤꯗꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯦ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯃꯧ ꯊꯤꯁꯤꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯀꯣꯏꯆꯠ ꯆꯠꯗꯅ ꯀꯣꯏꯂꯥꯡꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯃꯧꯁꯨ ꯐꯪꯂꯦ ꯏꯁꯨꯁꯨ ꯐꯪꯂꯦ ꯍꯧꯖꯤꯛꯇꯤ ꯃꯍꯩ ꯃꯔꯣꯡ ꯆꯥꯗꯅ ꯏꯆꯥ ꯏꯁꯨꯒꯤ ꯃꯄꯥꯟ ꯆꯥꯗꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯦ ꯑꯗꯒꯤ ꯌꯣꯡꯀꯩ ꯁꯥꯗꯅ ꯈꯣꯠꯇꯅ ꯂꯩꯔꯦ ꯏꯆꯥꯒꯤ ꯍꯣꯠꯅꯖꯕꯒꯤ ꯃꯄꯥꯅ ꯃꯥꯕꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯟ ꯌꯥꯎꯗꯅ ꯃꯊꯟꯗꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅ ꯃꯥꯁꯦ ꯇꯧꯈꯤꯕꯅꯤ ꯑꯗꯨ ꯃꯄꯥ ꯃꯃꯥꯅ ꯍꯣꯠꯅꯗꯦ ꯍꯥꯏꯔꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯇꯝꯗꯗꯤ ꯏꯆꯥꯕꯨ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯕꯕꯨꯗꯤ ꯍꯦꯛ ꯍꯪꯉꯛꯄꯕꯨꯗꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯑꯉꯥꯡꯅ ꯇꯧꯔꯤꯉꯩ ꯑꯗꯒꯤ ꯑꯉꯥꯡꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯧꯔꯤꯉꯩ ꯈꯣꯠꯂꯤꯉꯩ ꯏꯆꯥꯕꯨ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ꯭ꯔꯥ ꯀꯝꯗꯧꯔꯤꯒꯦ ꯄꯔꯤꯈꯥ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯀꯟꯅ ꯃꯥꯅ ꯊꯤꯒꯠꯄꯤꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯀꯣ ꯀꯔꯤꯕꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯀꯥꯟꯗꯕꯨꯗꯤ ꯑꯗꯨꯝ ꯇꯧꯔꯛꯏ ꯇꯧꯕꯗꯤ ꯑꯗꯨꯝ
ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯄꯨꯟꯁꯤꯒꯤ ꯃꯥꯒꯤ ꯋꯥꯔꯛꯄꯁꯦ ꯃꯃꯥꯡ ꯊꯥꯗꯩꯅ ꯋꯥꯕꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯪꯒꯩ ꯋꯥꯔꯦ ꯍꯥꯏꯔꯒ ꯉꯁꯤ ꯍꯟꯇꯛ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯍꯩ ꯃꯔꯣꯡ ꯆꯥꯕ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯥꯔꯦ ꯅꯨꯄꯤ ꯊꯤꯗꯉꯥꯏꯗꯒꯤ ꯄꯔꯤꯈꯥ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯅ ꯌꯥꯎꯖꯗꯅ ꯈꯣꯠꯆꯗꯅ ꯇꯧꯔꯨ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯅ ꯂꯛꯈꯤꯃꯤ ꯏꯃꯥ ꯏꯕꯦꯝꯅ ꯇꯝꯕꯤꯗꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯇꯧꯖꯔꯨ ꯊꯕꯛꯇꯣ ꯏꯃꯥ ꯏꯕꯦꯝꯃꯅ ꯄꯤꯕꯤꯗꯅ ꯃꯪꯒꯣꯜ ꯄꯤꯕꯤꯗꯅ ꯃꯥꯖꯤꯡ ꯄꯥꯏꯕꯉꯣꯟꯅ ꯇꯝꯕꯤꯗꯅ ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯥꯏ ꯄꯥꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦꯗꯣ ꯑꯗꯒꯤ ꯃꯥꯁꯤ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒꯤ ꯃꯪꯒꯣꯜ ꯍꯥꯏꯕꯗꯣ ꯃꯥꯅ ꯏꯄꯥꯅ ꯄꯤꯕꯤꯗꯅ ꯅꯨꯡꯉꯥꯏꯅ ꯍꯧꯖꯤꯛꯇꯤ ꯄꯥꯟꯖꯔꯦꯗꯣ ꯃꯃꯥ ꯃꯄꯥꯕꯨꯁꯨ ꯁꯦꯕꯥ ꯅꯤꯡꯊꯤꯖꯅ ꯇꯧꯔꯦ ꯑꯗꯒꯤ ꯃꯥ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯦ ꯃꯃꯥꯡ ꯊꯥꯗ ꯋꯥꯗꯧꯅ ꯋꯥꯔꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯏꯁꯣꯔꯅ ꯎꯕꯤꯗꯅ ꯆꯥꯟꯕꯤꯗꯅ ꯃꯥꯕꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯃꯥꯏ ꯄꯥꯛꯍꯟꯕꯤꯗꯅ ꯍꯧꯖꯤꯛꯇꯤ ꯑꯣꯏꯖꯔꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯏꯆꯥꯅ ꯋꯥꯔꯛꯄ ꯈꯣꯠꯂꯛꯄ ꯇꯧꯔꯛꯄꯁꯤꯡꯗꯣ ꯑꯩꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯅꯤꯡꯁꯤꯡꯖꯔꯛꯇꯅ ꯑꯩꯅ ꯃꯌꯥꯝ ꯃꯐꯝꯗ ꯋꯥꯔꯤ ꯇꯧꯖꯔꯛꯄꯅꯤꯀꯣ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯌꯨ ꯄꯦꯟꯕꯤꯌꯨ ꯍꯔꯥꯎ ꯀꯌꯥ ꯌꯥꯎꯔꯒꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯆꯥꯟꯕꯤꯌꯨ ꯀꯣ ꯃꯌꯥꯝ ꯃꯐꯝꯗꯒꯤ